Final Electoral Roll 2025 Henkhre, Draft Electoral Roll da Bishnupur District na voter masing Hellabasu. Final Electoral Roll da Churachandpur na Henkhre, Pawasi Pandam Pauksi da Gilokhatsavane. Manipur gi wayna kendra hompugi Final Photo Electoral Roll 2025 ngahan phong kibagaloy na nang apun ba voter masing lakun galising yang kay nipan sahum ga marfuga taret wayre. Amarom da Draft Electoral Roll 2025 ta Bishnupur District ki wayna apun ba voter masing lak amagalising marfuga mari sahum ga hompuga mapan layvada. Churachandpur District ki voter masing lak amagalising marfuga mari samaga tara humdoy oikiba do. Final Electoral Roll 2025 ta di Bishnupur District na voter lak amagalising marfuga mga sanigo hompuga mapan oibada. Churachandpur District na voter lak amagalising marfuga mga samngaga humudra oiduna. Bishnupur dagi Churachandpur na voter sa humga mahelay. Election Commission of India na piba sedul gi matungin na lamfel da laybat Chief Electoral Office ta ngahan pangthoki ba chamba thawra mamada Manipur gi Chief Electoral Officer CEO Pradeep Kumar Jana Manipur gi Kendra hompugi Final Photo Electoral Roll 2025 phongki bagaloy na state asigi demography da chawna ahongba malaktuna voter registration gi masing asuki matik hengalakre. Electoral Roll fongbagi thawra maduda CEO Manipur PK Jana phongdokibada state asigi demography da ahongba malaktuna mamang sahi 2024 gi October 18 da phongkiba Kendra hompugi draft electoral roll da gender ratio lising amaga hompuga mapan oikiba do final electoral roll da hengalaktuna lising amaga humudra oire aduga draft electoral roll da apunba voter masing lakun lising kuntraga mari chatruk hompu oikiba do final electoral roll da lakun lising yangkai mari sahumga marfu taret oiduna voter masing lising taraga mapan satret kun taret hengatlay mahang na makata araduna hai revision matamda electoral roll da naun miyoy lising kun mapan chamri hompunipan hapsi lakhe masigi manungda nupa lising taraga humdoy sahumga nifunipan nupi lising taraga taruk chamaga tara nipan amasung third gender ani ne elector population ratio su draft electoral roll da chada yangkai mari dasmik nipan mari oikiba do final electoral roll da de chada yangkai manga dasmik ahum tarete hengatlay revision process ta voter lising mapan ga satret ni phuma thoigi ming electoral roll dagi kakhe aduga apunba service voter masing su hengalaktuna lising kun mathoi chamaga nifu nipan oire masigi manungda nupa na lising kun chamaga kuntraga mathoi aduga nupi na lising amaga taraga taret ne final photo electoral roll 2025 ta Manipur gi kendra hompugi manungda Imphal West district na voter lak ahumga lising marfuga mari chamaga humbudra taruk oiduna khwaidagi voter masing yamba district ama oibaga loinana Jiribam district na voter lising kuntraga mathoi chamngaga taraga humdoi oiduna khwaidagi voter yamdaba district ama oire Imphal East na voter lak ahumga lising kuntaruk chatruka hompuga nipan oiduna voter yamba ni suba district oire aduga Bishnupur na lak amaga lising marfuga mga chaniga hompuga mapan Thobal na lak aniga lising taruk sahumga hompuga taret amasung kaksing na voter lak amaga lising taraga nipan chamaga marfu taruk ne Chingi district iway na Chandel na lising nifuga taruk chamaga nipan Ukhrul na lising marfu draga mga chanipan ga marfu draga mari Senapati na lak amaga lising nifuga taruk chatruka hompuga taruk Tamenglong na lising humbudraga taret chamri ga kuntraga mapan Churachandpur na lak amaga lising marfuga mga samngaga humbudra Kangpokpi na lak amaga lising taruk sahumga taraga mapan Tengnopal na lising nifuga humdoy samngaga taraga mga Kamzong na lising kuntraga mga chanipan taraga humdoy None na lising kunmapan samapan kuntraga humdoy amasung Ferzol na punba voter lising kuntraga mari samapan yangkay mathoy ne Final electoral roll da waikiba kendra gi gender ratio na Imphal East na lising amaga chamaga taruk Imphal West lising amaga chamaga nipan Bishnupur lising amaga yangkay taruk Thobal lising amaga hompuga mathoy Chandel lising amaga marfu draga taret Ukhrul lising amaga hompuga mga Senapati lising amaga mga Tamenglong lising amaga hompuga mathoy Churachandpur lising amaga marfu draga mathoy Jiribam chamapan ga humbudraga mari Kangpokpi lising amaga kuntaruk Kaksing lising amaga yangkay taret Tengnopal lising amaga nifu humdoy Kamzong lising amaga kuntraga mari None lising amaga humpunipan amasung Ferzol lising amaga anene Final electoral roll asi miyam amade political party gi mihursing na booth level officer BLO gi kuthang da local electoral registration officer gi office tagi yengba yagani natraga chief electoral officer gi website ceomanipur.nic.in dagi yengba yagane sakhanglaba national amade state political party singi waina
केंद्र खुदिंगमकी ओइना इलेक्टोरल रोल गी नमथोकलबा कॉपी लेमना फंगने अहेनबा कॉपी गी ओइनादि सेना अमदा लुपा अनिगी चांगदा लैबा यागने अदुगा इलेक्टोरल रोल असिगी डीवीडी रोम फॉर्मेट ओइरगना लमफेलदा लैबा सीईओ ऑफिस तगी कॉपी अमदा लुपा चामदा फंगने